Aranda affidavit sizinaduna Mikhal Thengnaki haiba maralda Lok Sabha gi MP Lorho Pfoze gi mathakta mahak lamba oikiba BJP ki merep Haulim Soko Pau Mate atopa ming Benjamin Matena Manipur High Court da tharakiba case ama chayasigi September 19 da Manipur High Court da lokhakiba ga loina Lorho Pfoze bu null of award oire haina rai pirakiba du Supreme Court na state of pray Case asigi matang na Benjamin Matena chayasigi September 19 da High Court of Manipur na tariba rai adubu singaduna Supreme Court chachage haina wakat ama pisilakpadagi court adumagna while Chayol anigi manungda Supreme Court chapagi ayaba pirakibagi matung ina Lorho Pfoze na October 10 da Supreme Court case file tokibani Maduda Chief Justice U Lalit Justice Ajay Rastogi amadi S Rabindra Bhatki bench samana ngarang interim order mathoktuna stay order gi yathangadu pirakibani Supreme Court ki yathangadu makha taraduna Parliament gi proceedings singda MP Pfoze saruk yagatabani adumaku House the vote thadabadi yaru hairi Atopa paugi likun manangarang Supreme Court ki just ahumna saba bench samana takiba interim order adu Supreme Court admit tokibaga loinana mathang chahi lisingani kun ko humdoi gi February gi ahan bachai all the case chathadana basu khangan khre hairi